Manipuri Wari Pambi Channel na tabiriba pumnamakpu amuh hana taramna oksari ngasisu mayamgi ngaihak pothananabagi damak anauba horror story amakak uduna laksari. Horror story asigi maming thawaiduna kanbirakpani. Horror story se amuk ngaihak taminarasi. Romita do ngarang mahaki transfer tawbagi order se ado het phangbamaktada makokta asauba singdum amana nantharakpaga sap manai. Makoigi imung ado ngarangdagi samudra mapalda laiba tsunami lakani haibada mipairaba imung amagum kochen chenari. Ngasi ayuk nganna Romita gi mapa ibo sauna pirol hongdoktuna local MLA unabala i. Local MLA na aidi sarkar paiba yawbu sunate opposition daga laire madugi sumathakta handakta house ta che minister na transfer policy ama semduna karmasari singgi transfer tawbugi matangda MLA mantri singna kut thingjinaroi si haiba wafamda house ki member pumnamakna ayaba pikhrabani. Aduna tada tha ahumdangdi walabada mafam aduda thabakko tawhanbiro hairakpadagi ningba kaina lakhi. Romita do high school gi ozani Imphal manungda laiba sarkar gi school amada purambadagi ngarangda Bisempur gi high school amada transfer gi order ado tholakibani. Khanaba yaba makhai makoigi imungi mioi pumnamak khanaraba matungda Romita gi mamagi manau nupi magi mandomcha ama Moirang Bazar adaida mayum pali. Makoida tha ahumdangdi tangai fadana lairaga thabakto unanaba lepnare. Moirang Bazar dagi mafamado tana school adu yawbada kilometer 3 khaktani. Ngasise Romita ahanba oina mahakna thabak pugadawriba high school aduda lai. Matamdo chowkidar na school adugi ka khudingmak thung hangdokpa loiraduna angang mga taradagi hena karaktriba ngalingai gi matam adudani Romita na school adugi akoibada koina satuna yengi. School ngfamado yamna fazai singa hek taina bongfamdani uwa singna kayada ningthina fazana hauriba. School adugi maninglam thangbada uwa mayam ama hauribadugi using adugi makhongda anguba masugi color khara sangladuna makha adudana phan asangba mayam ama thaduna oja singgi amadi satra singgi pothapam oinanaba fazana semli. Hailai kaya mana mafam sana sana hari matamado ngalibana Romita su asauba upal amagi makongda thariba sangba panjang adugi mathakta phamladuna mahaki khawdagi asaput yawrakpado lauthokutuna tumina sai. Using aduda usek singna khongbagi makhol madugi sumathakta yong mayam ama using aduda fan chongnuna sanaribado Romita na ururaga Mahabali lai khuramba satpada yong singna mahaki bek laktuna koitan tanakiba thodokado ningsinglakhi. Romita na sum pot chana sana famlingai matam aduda mahaki manakta yong ama tuminna famlaga mangonda muna yengduna laibado ubada Romita na hai kaidorage nangbo tuminna laibadu bo aina sari se haudaw manbro nangi sukhara pira ura asi hairaga Romita na mahang nasari basa polodo yong aduda khara pibi yong aduna harauna asa poto laurga sai. Asumna numitudagi makhoi oja sing maning adomda hek kothaba thorakpa matamda yong aduna Romita gi phijida hek yanduna mahaki asapot nirei. Romita su yong adugi damakta nungtigi mahaki asapot biscuit amata oirabasu laiduna mahaki bekta haptuna hekta porai aduga hap matamda thoraktuna yong aduda hek pi. Romita na su matam khara mafam aduda oja oina puraklabagi tungda mahakka mafam aduda khangnariba yong ado atai yong singa manadaba. Yong aduna su Romita bu masak fazana khangle aduga Romita na su yong adubu mahakna yamna pamjaba ming Kiran haina maming thonjinbirami. Nongma phadok Romita na kauduna yong adugi asapot lairahowdaba numita yong aduna Romita gi bek ado phak tuna asapot hibagi mawong ado uraga atay oja singna yamna noklamni. Romita na sa singbu yamna luna tawjaba mataw adubusu thagatnarami. Oja amana hayeng yum palaba matungda luhongaga yongdo nakoigi yumda hindi film paribargi yongga punna laiminabada adumaina laiminaw haiduna phagi tawraduna haibasu yawi. Matamdo
School adugi half yearly pangthokpa matamni. Numito Romita school satnanabagi loisinba do hazitang thengdokre. Gari tongduna lakpa matam aduda mahakna tongliba magic adusu lamakhangda yaraktabadagi ngaihak amuk palle yarani haibaduda yaragada boiningduna ngaihaksu amuk thengtharore. Yaraktrabaduda atopa gari amada amuk yauduna school tana parap lakhi. Mahakna school yorko matamdadi exam horamle. Mahaki duty ado maga luna tinaba mamanabi oza amana mateng pangbiraduna yana naba angang singgi siyenba amadi question yenba do nangna naba honabiramle. Oza thengdokre lambi da gari yadaduna warubu yade oza na mateng pangbiramdrabdi aise ngasi headmaster gi miwa taragadabani. Kaide oza angam ngak mateng pangnaba haibaduni hawala pangta yengsinbiyu. Exam loire satra singsu mari loina hanakre. Ozasu khara hanakre. Maga punba oza sing adusu sale hairam laga loina hanakre. Maga khara luna tinabi ozanupi amaga thongminara I. Maga maikai punba ozasu amata yaude. Gari ngaihak ngairabagi tungda gari amata mafam aduda laktrabududa kaidorage ngasi sibo. Gari magic okto amata laktribasibu hainaringai marak aduda lambida mayamna ngasidi lamkhaida bom pokhai hai aduna gari amata chalhandre hai sipaina haina badot tarami. Romita na khudakta mahakki mama aduda lambi koiraga mahakku ngaktang school fauba laubirana naba haiki. Mamanabi oza dusu fare adudi nakhoi mama lakpa ngaktang ngairo hairamlaga chatkre. Romita do school da amuk changakle duga makhoi gi pothafam oiriba phal aduda ngahak phamduna leiba duda mahak khangning ningsinglakle. Ngasidi hobe exam lakpa aduda mahaki marup sanariba yung adugi asapot lerektre. Romita na hai Kiran nang saurano ngasidi nangi asapoto leiba kaurakle. Lambida hobe tauba gari amuk yarakta aise awaba oikre. Hayeng dine ngasigi saruk yaroga leibirakkadoine haina wari sai. Yung aduna parap changsilaktuna Romita gi bag to tap lawi. Romita di mahusa thoina karisu khallude. Romita gi bag aduda chechang kharasu aduga mahaki mobile adusu yauribani. Bag ado tap pairaduna yung aduna mathakta kakhatkre. Adudagi Romita na hai Kiran adu tauno bag tupirao nangi asapoto ay hayeng mayama malaibirakeba. Numit nini pau saba konana nabane ay hayeng laibirakeba. Se bag tupirao. Romita gi bag ado pairaduna yung ado amadagi amada sing adomda chong duna satkirami. Romita su sing mathak aduda tamna kakhalagtuna mahaki bag ado pirao haiduna yung aduda them nauduna sing mathak adomda tamna yung adugi matungda tanaraklami. Yung aduna chong duna mathak amadagi amada landuna satkiba aduda mahaki bag to makada thajarakpasu yai khanduna Romita do singi urak aduda tana duna la I. Kangaudana mahaki khongpham mado soikiduna makharamda onthakre. Angam masing mathak adudagi Romita do phanayamna sangna onthaраklaba matungda achauba amada makoktuna yaisinduna takhi. Mahak gyan adum mangkhre. Romita na gyan khara lakpa matam aduda maikai khudingmak ado amambagi amamba ngakta ngairamle. Masadusu hawgatke tawbada masado chikpanaba sida hawgatpa ngamdre. Makok ado yamna kanna sainakol ama phawrakpadagi makutna nanduna yenglui. Makok to yamna thina uda yaisinduna sokpadagi ina punta itairami. Mahak ningsinglakle ngasai mahaki bag ado yung aduna ukhiba matam aduda singthak aduda tanarakpada singdagi onthakhiba do. Amamba umang aduda mahak kamdauna satkadagi masa adusu sikpanaba sida kanna leng otpasu ngamdre. Mahak na laibasina kado maikaidano mahak amata gyan mentadre. Upay laitraduna asauba aduda ngaraga kaptuna leire. Ngayhak leiragadi umang aduda nganthorpa mangal ama phaurai. Mado atyada thana thokpagi umang adugi ahangba singgi usasingi maraktagi faujilakpa mangal aduni. Mahaki asokpadagi tarakliba igi manam adot tabada anakpada laiba tinkang kaya amana mahaki nakong mayada ngarang nganglari
asokpagi sainakhol marak aduda tilkangsingna sikpagi sainakhol ama amuk hangli Romita do mahaki sari adugi fizina tinkangsing ado humdokna naba honai chuktaraba sainakhol phanglaba haksang aduna kaya bukuina adumna humduna leiba ngamgani upai leitrabada atyada thokliba tha jamangonda munna yenglaga ima ngasi na sana nangliba awaba sibu karino ai gyan tadre haiduna kanna kapkhalaklamni matamdo kaya tarabano haina mahaki kudangda habliba gari aduda yeng bahonai habal mangal aduda pungsingi kata singado amata ubu phangde akchenggumba il masa masa na sikpagi sainakhol aduda Romita do khang bawaraduna kanna kapladuna ina aiba amta kanbiu aigi teng amta pangbiu kana kana leibage haina umang aduda thenglaba matam aduda khanglau lauraklamni mahakna lauribaduga sap manaba khonjelda kana gumbi amana kaplaga ima ima haina kaubugi khonjel lama inak nakna Romita na tarami mahakna hutlauna khonjel aduna lakleba oiram thangba maikai adomda leiduna yenglaklamni habal mangal aduda mahakna ngaduna phamliba u adudagi panglap laptana atopa u amagi makhongda kana gumbi amma phamduna leiribado Romita na urami Romita na masada akiba amaga loinana nahaku kanano haina lauraduna hanglaklamni mana hanglibaduga chap manana atopa khong aduda phamliba sakam aduna amuk nangbu kanano haina amuk hanglaklamni Romita na kapna ai imphal dagini mingna Romita kawi mafam asida laiba high school amada oza oibani asumna wari liba horpa matamda angang nupi masa khara wa nokpagi wari sabagi khonjel khara amuk taraklamni mahaki nakal da horiba u makhong aduda hamlamba sakamado mangkhre habal mangal aduda mahakna leiriba mafam adugi mathak waida nupi masa singna wa nokladuna kari no mayam amang ngangnari makoina ngangnaribado karino haiba amatasu laufam khangde amduda Romita na kana no nakhoibu nausing aigi tengje angta pangbiyo nakhoibu kana no Romita na nganglibado amatasu kanamatana tabidana wa nokladuna makhoi masel wari sana chatnaki madugi matung ikan kanadana habal mangal aduda nupa amaga nupi amagi sakam manba anikak angangsing adugi tungda lakhi aduga tapna kakhatki Romita na amuksu kana no nakhoibu ai thawai se angka kanbiyo ai ge awab se angtang mateng pangbiyo mira laira nakhoibu haina awaba khonjel da hairui sakam ani dugi manungda nupi gi sakam manba adudi tapna adum satkhre aduga nupa gi sakam manba madudi tumin mafam aduda leptuna laikhi Romita na mana wana haijaribu wa adu tabire khanduna haraurami adubo thangnaba mikupta sakam singado amuk karimata ubu phangkhidre kana amatagisu khonjel ta khidre apitpa tilkang singna paibagi khonjel natana marakta lamhui gumba sa singna hauna khongbagi khonjel di adumak tai ngaihak leiraga Romita na kapla duna mahaki sari masi aduna mamit ado taithokuna nakalda laithorakpada mahaki hek nakalda ngasai ukhiba saktam maduga chap manana miyoyama mahaki hek nakanda leptuna leirambado ubada khangpet khangi ima haina kanna laukhiba khanghaude Romita na awaba khonjelda nangbu kanano haina hanglakhi matamaduda saktam maduna ai asibagi thawaini khumlakhi Romita do masado akibaga loinana nang matau karamna mafam asida ngasai mafam asida chatkhiba nupi macha singi khonjel manba aduna kana no anglakpada sakam aduna khumlakhi makoisu asibagi thawai ngaktani aisu ozani English school amagi ozani asibagi thawai aduna makha thara hairakhi nangna hojik leidiba mafam asigi singthak asigi hek makha thangbada asauba pat ama lei pat asida school gi excursion lakhibani angang tara mukka akhoi oza aniga I aduda tongbani khangaudana iyado loppadagi nupi masa singado laikhidabani aiga miss amagasu kudong thirba thodok aduda laikhidabani haujikti umangase akhoi gi oirabani angang sing aduna su nangbu oza amani haina khangbadagi karisu tawbidabani nahak oza ama oirambagi fabani oza oiramdrabadi nahak su akhoi gi irakta
ngasai na tilamlagadabani. Asumna asibagi thawai aduga Romitaga wari sana layingay tanja adumaktada makoygi manak nakna hauriba using adugi usasing ado yamna kanna nungsina humbagi saumda masasing ado fere hayakwa haurakhi. Mi mayam amasu kapna launabagi konjel lapna amuksu nakna pangtada tarakhi. Romita na yamna pakhatna nahaksu ojani haiba natra ay yamna kiye konjel singase kari konjel no ay natari basibo ay mase tahan bigano ay yamna kijaye. Asibagi thawai aduna kari haribano khangdaba konjel da kari gumba khara haikhi adudagi yamna kanna su amuk lauraduna ngangladuna saibagi mawongda laukhi. Laihak lairagadi mafam maduda utlamba saptra mayamado tumin laikre. Asumna asiba thawai aduga Romitaga ahing aduda umang aduda wari kaya sana matamado haukiba khangaude nongan phung tawrakpagi usek koya khongakpagi makol marak taba haurakle saka madusu tapna mangkre nong khara ngan thoraktaba adudadi umang aduda asibagi thawai aduna ahing aduda taklamba lambi adugi matungina sing matak aduda tapna kakhalak lammi asauba haiku pambi ama thengnai. Haiku pambi adugi nong poklam thangbada sumna amuk chatli mamai thangda mahakna sing mathaktagi ontharakhiba mafam aduda mahaki sendal na mado taduna leirambado thengakhi. Haujikti mahakna lakhibagi lambi ado irailai khangle. Asumna Romita ado yumda yamna wana yorakhi. Yumlomdadi mahak mangkhibagi pause pulista fawba report tawramle. Adubu mahakna ahing aduda thokhiba asengba wari sing ado mingonda liduna tahankhi kanamatana thajabikhi de. Lomsa aduna maiba ama kauduna mahakku lai khuramnanaba thaurang oina tawkhi.